ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯂꯝ ꯂꯩꯀꯥꯏ ꯀꯦꯔꯣꯜ ꯆꯠꯂꯒ ꯂꯩꯔꯤ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯣꯝꯅ ꯅꯠꯇ꯭ꯔꯥ ꯂꯩꯃꯤ ꯂꯣꯏꯗ ꯄꯥꯔꯀꯁꯤ ꯏꯀꯥꯏꯕꯨ ꯃꯛꯂꯩ ꯈꯜꯒꯤ ꯃꯥ ꯂꯧꯌꯥꯡꯗꯦ ꯀꯩꯂꯦ ꯅꯨꯏꯔꯣꯗꯥꯕꯨꯔꯥ ꯩꯗꯥꯡꯉꯩ ꯑꯣꯝꯅ ꯂꯪꯅ ꯂꯩꯃꯤ Hello, welcome back again, ma'am. Ngasigi video sidi sum memory kidamak semjaba video oidoine. Do atai kai sunati da haidi ngarang se date 21 December ko ngarang 21 December Sunday se ekoi lekai gi oina lekai gi nate khun gi oina Christmas ki carol chatle aduda ekoi lekai gi oina chat ekoi lekai gi chatle ba ekoi khun gi di chatle aduga aigi inanupa amakhakna aingonda video call tawre umsigi carol je sumaina tawre yam nuainde sumaina pangthokna moisu yamna harauna nuaina pangthokre video call du dai mate ama adum uba fange haidi chahi khuding ge carol Christmas adum yawrakpanina marangse inanupa dana kumsida yawa fangreba Christmas yawa fangdawre ise adugi inanupa sina video call tawrakpani kumsida sumaina tawre koldaina moisu yam nuaina pangthokre Christmas su harauna nuaina yauba oyo igi siraba marup sing inaw sing ichal sing duga video se bu yengiba pumnamak nuaina yauba oyo aduga aina haijaning badi ngarang se mo inaw duna video call tawra matungda aise moida siwa fawe di moina nungaiba moina harauna pangthokpadu uraga chahi khuding yauraga kumsi yaw fangdaba se thamoida nungsiba fauraeba adugi ai haina 2020 da ekoi lekai go advent Christmas tawe aduda aigi yambana video lawraga video record tawraga Christmas advent Christmas ko video record tawraga YouTube ta thagala aigi yambana adugi video footage singdo adugi video singdo ai ngarang ahing loine yenge aduda yengbadu da hujik kude ekoi iraq da leitre aigi lekai gi ima thokpa ipa thokpa myam ama tayong ban se thado sakre adubu mokoi gi photo mokoi gi video mokoi gi sakse uba matamda hujik ekoi gi iraq ta leiba ka chamana na aingonda feel taweba maramdi mokoina leitraga somoi gi sakto urakpa matamda moida yam nungsiba fawba aidi hujik su hinglibugumna ai feel taweba adugi da mo ai ngasi gi video semjara pane plus matamdugi video duda hujik aigi inaw nupa sing aigi isan nupi sing lekai gi aigi inaw isan sing se pacha bitru angang yam oina uraga hujik na moina mature oirakpa ide leisa pakhang farakum matamda sakcha thina khenaba matamduda mokoi sumaina oiraga hujik sumaina oirakpani ko haiba thamoida nungsibagi feel ama faweba nungsiba fawe adugi damak ai ngasigi videos ai memory gi damak semjabane haidi hojik matamgi aina ngasi aina thagat khiba video singdo hayeng matam amada aigi inaw singna ichan singna yengba matamda uba matamda o hana aise sumaina lairambani ko hojing ai si oire asi se aini ko sina mani ko haibagi memory adugi damak ai semjarakpane ngasi aina hapkadaru photo si kumsigi photo na treba last year gi 2024 gi ekoina carol chatpan namita adu ekoina 24 gi carol gi video su ai asegi channel da ai upload tawjaraga thambane memory gi dam dum yeng bayawrasu ai description da link hapcharamge adu matamda aina kapkhiba angang singi aigi inaw singi isal singi photo ngaktaneba aina sida adum video oina semlak upload tawraga thamadi hayeng tungda moina matam amada moina uba matamda moina yengba matamda o aigi angang oiringai gi success sumaina leirambe ko angang oiringai da ekoi sumaina leirambe haibagi feel haibagi memory haibagi feel do adum kaino tawngai neba haidi
ngaranggi aina yengba video duda aigi inausing aigi sansing mokhoidu ai isamak natragasu mokhoibu aina uba matamda aingonda adugi matik aingonda adugi matik nungsiba faweba adugumna matam amada mokhoina yengba matamdasu sum memory gi dama adum semjaba video ni ba aduga ngasi aigi laikai gi ipa thokliba ima thokliba ipu thokliba laikhidraba mokhoigi photo hapasisu mokhoigi imung manung nasu saubiroi ide paraubiroi ide sidi aina sum just mokhoibu video du daina thenga zabagi aingonda yam nungsiba feel tawbagi tungda dum memory oinabagi dama aina hapsakibane mokhoigi imung manung nasu aina soiki lankiba yawbasu ngakpigani duga asida aina angangsinggi photo hapliba sisu aina hayeng tungda sum aina thengnara matamda ura matamda yengba matamda sum memory gi damak semjabane mokhoigi mama mapa mokhoigi imung manung singnasu waraubiroi aina soiki lankiba lerbasu ngakpigani dudi mem nasigi video sidi soisida losinjaraga